ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯛꯏꯁꯤ ꯌꯥꯝꯅ ꯃꯇꯝ ꯌꯥꯝ ꯁꯥꯡꯉꯦ, ꯆꯍꯤ 83ꯀꯤ ꯇꯔꯨꯛ ꯍꯦꯟꯖꯜꯂꯛꯑꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯤꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯌꯥꯎꯔꯕ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯊꯥꯔꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯆꯥꯕꯗ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯄꯛꯄꯗ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯔꯦ ꯍꯥꯏꯕ ꯑꯗꯨꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯑꯩꯅ ꯈꯪꯖꯔꯤꯕ ꯑꯥꯏꯗꯤꯌꯥ, ꯏꯅꯣꯚꯦꯇꯤꯞ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔꯤꯡ ꯇꯧꯅꯔꯒ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ, ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ, ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯕ ꯑꯃ ꯃꯇꯝ ꯑꯣꯏꯔꯦ. ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯈꯥ ꯄꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯅꯤ. ꯑꯩꯒꯤ ꯍꯤꯡꯅꯕ ꯎꯄꯥꯏ ꯊꯤꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯧ ꯌꯣꯜꯂꯛꯑꯅꯤ, ꯏꯆꯥꯒꯤ ꯃꯇꯝꯗ ꯌꯨꯝꯐꯝ ꯏꯁꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯟꯕꯒꯤ ꯐꯤꯕꯝ ꯂꯩꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯒ꯭ꯌꯥꯟꯁꯤ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯄ꯭ꯂꯦꯠꯐꯣꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯌꯥꯔ ꯇꯧꯅꯔꯒ, ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯁꯤꯌꯥꯔ ꯇꯧꯅꯔꯒ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯕ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯃꯌꯥꯝꯁꯤ ꯆꯥꯎꯈꯠꯅꯅꯕ, ꯑꯩꯈꯣꯏ ꯏꯔꯤꯒꯦꯁꯟ ꯑꯩꯈꯣꯏ ꯐꯦꯁꯤꯂꯤꯇꯤ ꯐꯪꯅꯅꯕ, ꯎ ꯋꯥ ꯊꯥꯖꯤꯟꯕ ꯈꯣꯠꯆꯟꯕ, ꯎ ꯋꯥ ꯊꯥꯔꯤꯕꯁꯨ ꯃꯍꯩ ꯃꯔꯣꯡꯁꯨ ꯌꯥꯟꯕ, ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜꯁꯨ ꯀꯟꯕ, ꯑꯗꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ, ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯇꯕ ꯌꯥꯔꯔꯣꯏ. 80% ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯣꯏꯔꯤꯁꯦ ꯃꯁꯤ ꯍꯥꯟꯅ ꯆꯥꯎꯈꯠꯇꯅ ꯑꯇꯣꯞꯄ 5%, 10%, 20% ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯗꯒꯤ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ 10%, 20% ꯆꯥꯎꯈꯠꯄꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗꯤ 80%ꯗꯤ ꯋꯥ ꯂꯩꯗꯣꯏꯅꯦꯕ. ꯑꯗꯨꯅ 80%ꯁꯤ ꯆꯥꯎꯈꯠꯂꯒꯗꯤ ꯑꯇꯩꯁꯨ ꯂꯣꯏ ꯆꯥꯎꯈꯠꯂꯅꯦꯕ. ꯑꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟ ꯐꯅꯅꯕ ꯄꯨꯟꯅ ꯋꯥꯈꯜ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔꯤꯡ ꯇꯧꯕ ꯑꯃ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ SIS ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯂꯥꯏ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ, ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯟ, CSOꯁꯤꯡ, ꯑꯈꯪ ꯑꯍꯩ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯂꯣꯟꯁꯨ ꯆꯤꯡꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯃꯤꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯩꯔꯔꯣই. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯗꯤꯁꯀꯣꯚꯔꯤ, ꯔꯦꯟꯕꯣ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯏꯔꯤꯒꯦꯁꯟ ꯐꯦꯁꯤꯂꯤꯇꯤ ꯐꯪꯗꯨꯅ ꯂꯧꯃꯤ ꯁꯤꯟꯃꯤ 80% ꯐꯥꯔꯃꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯁꯤ ꯄꯨꯊꯣꯛꯆꯔꯒ PDSꯀꯤ ꯄꯣꯠꯂꯝꯒꯁꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯔꯒ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯋꯥꯠꯂꯒ ꯃꯗꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯐꯪꯍꯟꯕ, ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯄꯣꯠꯊꯣꯛ ꯃꯌꯥꯝ ꯄꯨꯊꯣꯛꯂꯒ ꯐꯦꯛꯇꯔꯤ, ꯏꯟꯗꯁꯇ꯭ꯔꯤ, ꯀꯝꯄꯦꯅꯤ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯍꯟꯕ, ꯑꯗꯨꯃꯥꯏꯅ ꯑꯅꯧꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ, ꯀꯣꯛ ꯆꯨꯡꯁꯤꯟꯅꯕ, ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯕ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯔꯦ. ꯑꯗꯨꯅ ꯅ꯭ꯌꯨ ꯗꯤꯁꯀꯣꯚꯔꯤ, ꯔꯦꯟꯕꯣ ꯔꯤꯚꯣꯂꯨꯁꯟ, ꯑꯗꯨꯁꯨ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ, ꯂꯥꯏꯐ ꯇꯥꯏꯝ, ꯄꯨꯟꯁꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯐꯧ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯅꯕ ꯑꯈꯪꯕ ꯑꯩꯅ ꯈꯪꯕ ꯏꯅꯣꯚꯦꯇꯤꯞ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯆꯥꯎꯈꯠꯅꯅꯕ, ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯄꯥꯛ ꯃꯌꯥꯝꯁꯤꯒꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯊꯔꯤꯕ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯁꯤ. ꯁꯥꯟꯅꯕꯒꯤ ꯂꯝꯗꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯈ꯭ꯔꯕ ꯏꯁꯇꯦꯠꯁꯤꯡꯗ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠꯁꯤꯅ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯏꯔꯤꯕꯅꯤ. ꯑꯗꯨꯅ ꯂꯥꯏꯒꯤ ꯂꯩꯄꯥꯛ, ꯂꯩꯔꯩꯄꯥꯛ, ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗꯩꯗ ꯂꯩꯔꯤꯁꯤꯡꯁꯦ ꯂꯥꯏꯒꯤ ꯃꯆꯥꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯑꯣꯏꯔꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯑꯩꯈꯣই ꯄꯨꯟꯅ ꯆꯦꯠꯅ ꯊꯧꯅꯤꯖꯔꯒ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯅ꯭ꯌꯨ ꯗꯤꯁꯀꯣꯚꯔꯤ, ꯔꯦꯟꯕꯣ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯂꯥꯛꯅꯅꯕ ꯇꯤꯞ ꯋꯦꯜ, ꯗꯛ ꯋꯦꯜ, ꯕꯣꯔ ꯋꯦꯜ, ꯆꯦꯛ ꯗꯥꯝ, ꯑꯦꯌꯔ ꯋꯥꯇꯔ ꯍꯥꯔꯚꯦꯁ, RRIꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯀꯤꯝ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯃꯗꯤ ꯐꯣꯔꯦꯟ ꯐꯟꯗꯤꯡ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ, ꯋꯥꯔꯜ ꯕꯦꯡꯛꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯊꯕꯛꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯕꯤꯗ, ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯂꯩꯇꯕꯤꯗ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯈꯪ ꯑꯍꯩ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯍꯩꯇꯕ, ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯗꯤꯡꯃꯛ, ꯑꯗꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤ ꯈꯟꯕ, ꯀꯠꯊꯣꯛꯄꯤꯅꯦꯅ ꯈꯜꯂꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯒ ꯑꯃꯨꯛꯇ ꯑꯣꯏꯗ꯭ꯔꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯃꯤꯟꯅꯔꯁꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ SIS ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ. ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯎꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯈꯪꯖꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯋꯥꯔꯧ ꯄꯨꯛꯂꯧꯕ ꯊꯝꯕꯤꯗꯅ ꯄꯨꯝꯅꯃꯛ ꯆꯥꯎꯈꯠꯃꯤꯟꯅꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯤ.